BJP MLA sing party thadokuna regional party semlaga mikhal thengnanaba khanaba leide center na anauba chief minister ama athuba matamda khanduna popular government ama lehandana state asida president rule makha sangthana thamlabade BJP MLA sing anauba regional political party semduna mikhal thengnanaba khanaba leide hairi state BJP gi lusingba ahumna deep print da phungdoropogi matungena state asida haujuk oiriba political gi neta da phibam ase asumok makha sangthana leirabade hanagi BJP na lusingba N Biren bu saugatpa MLA sing amasung assembly gi speaker TI Saitarbertabu saugatpa MLA singna BJP thadokuna magi oiba regional political party sing semna bakhanaba leire haidi nakal amaromda governor na secretary ta chayolamada ahumlak bifam pangthokadore lengak seba ngamdabadagi state asida thamjalakiba president rule matam khara sangta khigadori bara haina wahang hangnarakle Manipur lengak ki thodang punama governor na paisin khibaga loinana chayol amada ahumlak secretary ta mifam pangthoknaba warep laukhre haina NA live ki report amana haidi Governor Ajoy Kumar Bala all secretary ta phambaga loinana hana minister oiramba TS Basanta Kumar made letpau hawkyup ki office singsu loksinduna mahaki official singi office on thokadori ware pasi hanta governor na share loduna all secretary ta phamkiba makok thongba official sing yawba mi phamda lawkibani haidi Note Paba Madi exam Howdagi Loiba Power Sanglaga Lay Hibagi Wahuda Flying Squad Gari Tugaira Clay Oza Amasokle Board of Secondary Education Manipur Bosem Lodun Narangdagi Hokiba Metric Parikamati Note Paba Madi exam Howdagi Loiba Power Exam Center the Lay Hibagi Wahuda Sakanga Singna Lambida Bosem Flying Squad Gari Tugaira Kibugalunana Todo Asida Oza Amasokle Hadi Todo Asingarang Numijung Bapung Baro Kara Helakomatamda Kaksing District Irong Isilgi Lamlong Ahumpang with the Tokibane Illegal arms and conquered Kadori, no my surrender, Toropasing Pigadori, Toroktabasing Sera Pangadori, President Rule Gilingakna, La Lefhanabakan, Batabuk Paikalabra Hainarakle. Irang Asimaka Sam Tarakana Bagitama Lokat Papamba Singimanungsana, illegal arms and conquered Nibagi Ingit Kabana Pirakre, Tabak Asisa Tarakbada, Masana Kanga illegal arms and boat, Langaki authority the surrender Toropasing Matakta de, Loge action Amata Lodaba Duga, Hide Bataba Asita Roktabadagi, Security Force na Khulai Konana Parabasingi Matakana. Logi matungina sapsaba tabak sing lokat nibagi apamba governor na phongdokre haidi National Highway sing da ahenba security thamduna mitei sing satpa yana na tabak paikhale haidi 2023 gi May 3 dagi state asida mitei amasung Kuki phurup ani gi marakta thokliba irang asina maram oiraga tampakta tareba mitei singna Imphal Dimapur amasung Imphal Jiri lambi National Highway ani asi phauduna satpa yadana leiriba asida ahenba security thamduna mitei singna lambi asida satpa yahanna bagi thorang paikhale haina Manipur gi governor Ajoy Kumar Bala NPP gi mehut sing da phongdorakle haidi Sursanpur gi airport mangphau narado haidi Kuki jo miam gi mehut sendona Sursanpur assembly constituency gi MLA LM Khokte na Sursanpur da GFA Greenfield airport ama semgat pina ba union civil aviation minister da taksin kibado ministry na ayaba pi khidabaga loinana Kuki jo miam na Sursanpur da Greenfield airport ama semgat naba manglakiba manglan adu mangphau narado haidi MLA LM Khokte na mamang sahi gi November 3 ta union civil aviation minister Ramohan Naidu Kinjarapuda Ikiba Dio letter amagi paukumda ministry na Sursanpur da Greenfield airport ama semgat naba haujuk phaubugi oina developer na tragamari lenaba state government gi proposal ama taphangba leitre haina khangan khre haidi civil aviation minister mamang thagi kungama panda MLA LM Khokte da ikiba serol amada government of India na haukiba 2008 ta hodokiba Greenfield airport policy gi matungina state government yauna kanagumba developer amana airport ama semgat papamlakadi airport adu semgat naba mafam chaba jaga ama khangdoklaga amasung pre feasibility study tawraba matungda central government da site clearance ki dama proposal thagat kadabani haina khangalaki haide loina na anauba airport ama semba haibasi state lenga ama dimari lenaba airport developer singi ayaba lawba mathau tai haina pakum pirakre haide jiri bamda tamthina happy khaba nupi angang yauna miyoi nifan gi lupa lakh marphu gi ex gracia ge senpam sanction tawkre haide loina na NIA na mihat asigi matang da lokat pa case ki mari lenana report forensic science laboratory da hangdri hairakle mamang sahi 2024 gi November 13 gi nungthil jiribam district ki Borobekra subdivision gi manung chanba Borobekra police station gi campus da laiba police ki barrack ta hangbot relief camp ta sangjafam lawrokhiba thani pan gi angang yauna pikliba angang ahum amasung angang sing asigi mama ani yauna nupi ahum punna mioi taruk mar terrorist na phaduna pukhraw matung tamthiba moong da hatlaga barak turel da thadarakhiba amasung numit adumakta da Jakurador karong da militant sing asina mioi ani busu yum tukan mai thaduna halong kiba thodok singda laikhidraba sing
ꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ lupa lakh tara senfamsing ex gracia oina pinanaba sanction tawbadagi piba hauramle adum oinamak thodok asida laikidrabi laisram haitonbi mapuroiba el heroin amasung masanupa ani langamba sahi nepal amasung Singkai nganba sahi ani makai gidi laikidrabi haiton bigi mapam gi miyo singa mahak mapuroibaga gi marakta yetnaba ama leirambadagi ngasi phawbo phangpham thokpadagi lengakna sanction tawkraba ex gracia lupa lakh tara gi apunbu senfam lupa lakh kunthra phanglamdre amaromda tamthiraba thawdo adugi matangda uripok sarbon thingeldagi masagi sahi marphung nithoirom suraba soramti kendrajet amasung masagi sahi niputarelom suraba mitailang yumjang manbidagi samom drup anina petitioner oina file tawrakiba PIL number 18 of 2024 ki makhataba YL thasi ki tarata High Court of Manipur ki Chief Justice D Krishna Kumar amasung Justice Golmai Kaiful Silu Kabuigi BS na lokhatuna sathakre Mapa masada sirak liba maral yaning de haina secretary mepsana phongdorokre Patsoi PS ki manuk chana leiba masagi sahi marphuga taretlom suraba songtham sagyai LIS yai ma amasung miyam ki thabak taka thokpaga loinan thabak torokpada natana club ki secretary su oiriba sobada lana maral sijilako bu yaba ngamloi haina sagol tongba apunba nupi maruk ki secretary songtham mepsana phongdokre wafam ase sagol tongba makhalikai da pangtokpa paw gi mifam amada phongdokladna mahakna hai ngarang paw se khara da July 13 2023 dagi BP stroke tawduna sonduna lerakliba ahal amasung mahaki masanupa gi mingchat thiba yaba wafam sing phongdorokkiba se yaningde makoy anibu Imphal West ki children home amada lebi nupi masa amada mamang sahi gi October thada thohaningda ba thawdo ama thohan ki haina phongdorokliba se yumpham yaudabani nupi masa dusu amukna masalum le harame aduga amukna masalum dre harake sobabu police na phajan kibadudi thiba lakpadagi hangba chalubada phajan kibani hairaduna lebak miyamna achumba wayel tawbiyo hairakle Ngarang Sandel District ki Thangbo Minau Village to umang mai sakpagi asoba thodok ama tholamgadabadagi Assam Rifles na ngaktok pangamhore haidi IGAR South ki PRO gi serolaman haidi khunja singna yamna checksina mai thaduna umang gi saruk khara kokthoknaba honabada soibadagi mai adu commercial communication tower amasung yum sing leiba mafam singda sandokibani Sandel da duty tawduna leiba Assam Rifles na mai khusauna kaba ubadagi kudakta fire fighting team sangsinke Assam Rifles na police amasung civilian singa khusamnaduna mai adu muthat ki haina serola da palle Naga tribe sing na Naga group sing punsinna na ba appeal tawkre Naga group sing gi marakta mache tanarakpagi sang hengalakli ba silum na lawi haraduna Nagaland amasung Manipur da leiriba community asibu mahut siliba tribal organization sing na Naga political group sing asi punsinna ba amasung ama toiba wakhalon mateng pangnana ba appeal tawkre appeal adu lebabukpa numita Naga tribal organization sing amasung Forum for Naga Reconciliation FNR gi marakta pangthokiba meeting amada tawkibane meeting adu da Nagaland amasung Manipur dagi lakpa Naga tribal tarahumdoi amade FNR ge lusingba singi mihut sing na saruk yake tongan ba Naga tribe singi mihut sing punsinduna amata oiba wafam bukhatnaba Naga political group sing punsinnaba amasung mateng pangnabagi matam oire haina FNR na thokpa serolaman haikre Mizoram da drug lalonba amasung drug lana sizinaba se kiningai oiba phibam amada leire haidi hilamasida Mizoram sarkar na khwaidagi chauna miyeng sangadaba matam oire haina Mizoram ge governor oireba General BK Singh na phongdokre Mizoram Legislative Assembly ki budget session hodokpada Governor ki warolda General BK Singh na hai state asida drug lalonba amasung drug lana sizinabagi thabak ase laksinabagi damakta state excise and narcotic department na atai law enforcement agency singa loinana khonare hiramasigi matangda hena kopna senaba ama mathau tare hauzik state asida phibam asi hena kiningai oiba tangkak adu yokselagle haina phongdokhe BJP ki double engine lengak fail oibadagi Manipur ki irang losinba ngamdana lairibani haina GKP laina phongdokre Haukiba sahi 2023 May 3 dagi horakiba tha kunganitho henjilaklaba ngasi phawbo loisinba ngamdana leiriba irang asi BJP ki double engine lengak sasan fail oibadagi ne aina leba asagi hanagi home secretary GKP laina BJP lenga ku maral sikre wafam asi Delhi da Manipur ki bat haina mingthonba seminar amada wangangladuna GKP laina phongdokibane oramadu da GKP laina makhata na hai leba asida Nagaland amadi Manipur haiba state ani asinatana atopa state khodimakta delimitation pangthokre ngasi phawbo delimitation Nagaland amadi Manipur da pangthoktana leiriba se athuba matamda lengak na budget haptuna delimitation ki thabak paikhatpa haugadabani delimitation pangthoknabagi damakta asumba kanglon makhada athuba matamda mikok thibagi thabak pangthoktuna asumba saktam ama puthoknabu honagadabani karigumba asumba data sing asi puthokpa ngamdrabadi Manipur da makhal makha kayagi sumdaba tonga kaya sandoktuna pamdaba thodok wathok tholakpa yabagi oitokpa chauna lei haina su pahangna phongdokhe matam chana America pi khidaba mahairoi 38 gi akhanaba exam sinpham to e haina AISM na phongtokre
Board of Secondary Education Manipur Board semna conduct tawduna ngarangdagi hawkraba class 10 gi exam thagadaba mahiroi 38 gi admit card matam chana pidabadagi sahi mangba yabagi phibamda leiraba mahiroi sing asigi khanbiraga akanaba exam ama senpham thoi haina All India Students Federation AISF Manipur State Council na phongdorakre mathangda arambai tengogi lusung purel korongan bu khuman wafam khara tamlagli madudi relief camp ta leiriba sing hanagi maphamda hanjanba haibase waroshin ama puraktriba phawba yagadaba nate waroshin puraknaba honaba amadi kari karamba condition thamlaga waroshin purakadoino haibaduni maru oirise sidi sukhan khanadre haina korongan ban thamlakle